Hauzik lamlai kendra asigi manungda irang asina ka hena soalaba mafamsing haibidi sangaren lakonda low pari yankai humpu hena changba yadana low panba ngamdana leiri adubu president rule lakpadagi chada 40% gumadi security sing nangakpi senbibadagi changduna low u phangjari haina Yangangpokpi village authority executive member ama oibata natana kokomi Yangangpokpi branch ki president su oiba mainam open phongdokhre wafam asing asi Emmanuel English Academy Yangangpokpi da ipa ngasinduna pangthokhre free mega health camp amada phongdorakhibani mahana makha taraduna phongdokhibada chahi ani hena irang asina ka hena soalaba mafam asigi khunja sing paisa leitaduna layeng bangamdana leiramdaba mioi kyada ngasi free medical camp asina kanaba kya piragani haina su phongdokhi ngasi free mega health camp adugi achouba thodang lawriba ipaki president Khetri Mem Somendrona phongdokhibada ipaki oina chahi amagi manungda free medical camp asi marirak pangthoknaba pandam amaga loinana tunganba red zone da naknana leiriba ka hena soalaba mafamsing asida leiriba khunja sing maru oina sabung khok khuno thamna pokpi sana sabi Yangangpokpi amadi masigi akoibda leiriba khunja sing asigi awaba kharata oiraba sukoknaba pandamda ngasigi mega health camp asi pangthokpani ngasi health camp asida mateng pangbirakhiba mari leinaba khudingmakpusu thagapa phongdokni haina phongdokhi ngasi ipakna sinduna pangthokhiba free mega health camp aduda north AOC da leiba Dr. Helena Eye Care gi staff sing amari Dr. Helena Masayauna Eye gi oina room ohum hangdoktuna tongan makhangi mitki layengi pothap chathaki loinana minor operation darka leiraba singdasu free da operation tawba amasung maduda changadaba sathok chasin amadi operation tawba lakiba mioi sing adugi chaba thakpa hidak langthakna chingba sing adusu Dr. Helena Eye Care na loina puthokani hairi amasung Manipur da leiriba tongan balup civil society kyana mit ke mari leinaba thabak Torok labadi haibiro matam pumnamakta miyangi mating pangnaba sem saduna leijari haina Dr. Helena Eye Care gi founder Dr. Helena na phongdoragli ngasi gi mega health camp aduda CMO Imphal East ki makhara leriba tongan be staff sing ngasi gi mega health camp aduda CMO Imphal East ki makhara leriba tongan be staff sing na JN hospital gi staff atoppa tongan be staff sing haibadi eye gynae pediatric ortho medicine ENT diagnostic pediatric pharmacy na chingba stall kaya su hangduna mioi kaya da lemna layeng sathakhibaga loinana chanaba hidak kaya su yenthoki amasung mioi kaya da health card sabagi khudong sabasu phanghanki Yangangpokpi village authority ki executive member amasu oi dagi khoi gi kokomi gi Yangangpokpi branch ki president ama ju oi adu ngasi tawriba free medical camp je khoi gi ipa haibasiga kusamnaraga akhoi haiba khoi gi red zone naidi ana langi awa mayong na khawa sahi ni lan to kusida adu mayong na ba khoi Yangangpokpi sabung khunau sana sabi thamnaupi akoi ba da leiba ko tribal phul khoi gi mayokung newpinen leyaram umhon haiba khoi gi akoi ba da leiba khoi gi tangkhuli sinau singi khunju chu khoi na yam che thana ko ngasi gi free medical camp se da saru w hai na khoi la khu yam la khu ure khoi na sum yeng da ko smai to na ngasi gi khoi gi ana ba khoi landa khoi gi laying badi ngamjada dugumba wa ba mayama khoi lanji da mayong na gi da legi mayam de ko ngasi medical camp sina khoi kharam kai di ko alani hai baje khoi pa ga madi khoi gi branch khoi kokomi gi branch committee mai gi de gi masima ha ko thagat kari lanji na yam garam oi khoi da wa ba henari ba ai badi ngasi mak khoi na lau shu namna khoi gi sinsu oi ba jaga ji da sigo medical camp ma tawra pangthoi se dugi mati khoi lamdam jigi leiba khoi laikai jigi mioi jing so dugi mati khagali yam nungai maru oina khoi da hu chil lau uriba laupham khara khoi na PR lakpadagi hai dai ne khoi PR lakpadagi lau uba khara makai yare mapung kha ba khoi 40% mum di khoi lau uba PR laktana security na khara ngak na khoi lau uba phang ji ma chu yam nungai aduga khoi taseng na mafam ji da arep thang leitana nongoi kapakna khoi chahi ani hum lau ubi drabdo hadagi PR lakpadagi khoi lau uba phang jare 40% khoi lau pari yang khoi umbo khoi gi sangran gi lokon haina khoi kaune gi lokon jeda pari cha ma kayam khoi uba phang dra hujik lei haibadi security da matik chana haidi haiba lokon ji yoksana singyang chingong
nakna laibani na madu madi pi bangam da na koi adu kharagai di lau pari phagada jaga da sipai jing chawai tina kaidam tau da koi lau sin uwa phangjare sima akoi pya laibagi masima koi simsin ngai na koi matang se thum ai di health care jinga mari leina na masima su ai thumjaning na khara thamjabani adada lausing gi matang da haipet palabani na khoi lausing se akhoi mamang da akhoi press briefing amada samai hai gi bam su lai ayamba khoi gi 75% di lausing ure aduga 25% gumba si udriba si masa na paisa changani aduga chahi ani lau pandabadagi masa na paisa changani haibagi pandabani haiba ama yawe masi kadai bawo chungge khoi security gi license laibadagi natragana mafam sida changba ki badagi oibra haibada adum haibino masi hadu hai jing authority oido jing hai gi bani taseng ko haibadi akhoi taseng isamak su ai village authority gi executive amani hari je yang wi kungangi haiba mamang da khoi na press release ama tawre akhoi kokomi gi farmer wing gi side da khoi na tawgrabani tawri ji da ona taina ba kharana dum tawki bu su tai lai adu taseng hari ji di akhoi 40% 50% है बदुदी लो उबु याय है बजी मदी हौजी हौजी कोई कैमरा कोई फोटो द कया द कोई खबर द कई द लोय हाबरबनी लो उबु या द जगह गई न सिगैनी उबु या बगै न सिगैनी हाइबन जिंग जिंग लोय ताखरबनी लोय उखरबनी मदुदी हाइजन बे यारोय औगार साखीनी मफम जिदा दुम स्पॉट द चलग लोय साखी लु खंगबोनी मदु कोई खरा मखैदी कोई लो उबु फंगी है बजी मदी इसाना अदुम हाइजरी जिनी हाइबदी जगह जिदा लैब म्योय खुरी मंग यानरबा वाफम नेबा हाइबदी लो उबु या बगा या द बगा जे उबा यादे ना उरीबा लो उबा लो आइदी संपो खोइदना ट्रैक्टर खोइदना लैबा मफम ग खोइदबा जगह गा हाइबजे लोइना खेनाबनी अदुना अखोइ मसिजु उरीबा खरजिजु पिया लाखबदगी उबा याबनी हाइबजे पिया लेरमद्रबा लौजु उबा या फंगोय हाइबजे सिने कोइना खेनाबजे स्वाइजिदने अदु isa kamtang tapirom ai gi ming soberando kitimim soberando president indigenous people association of Kangla pa koina kogi Manipur sida iram dam sida koina lan mayu na le awawa kogi miyam si kena mutung da koina red zone na nang bising se red good zone na nang bising apam sing gi miyam si digi hena thenari ba awawa ima sing amdi kogi angang sing sida su kogi munungi nupa sing na lan gi miyam sa na ko muida tang awawa ji le ho ko ta de thena ba ta de ko ima sing angang sing sina koda red zone ga nangna ba summa mafam sing da mega health care ko pangthok sabani ko ipa ke na chahim da mari kuma ko pangthok ki ko pandam thami ko mamang da ko koktuk to pangthok re koktuk am di koktuk ya ko bi sing da ko pangthok re matung da ko laima khong gi masang ko sengmai to tor sengmai pangthok re do nasina sigi sana sabi odigi ko gi hama pupi 어디기 자본고 군옥식이 아꼬이바 골타비식 아꼬이바 어디기 시가 당나바 우리 땅콩이 군머리 그 뭐시 열까나 뭐데서 거 거기 하나 뚱다 거기 세제 헬케어 그 방톡 서비스 안엄바 거기 이파케 사이트지 거기 세븐 인디지너스 피플 그 예롱미 간거든면은 우리 정신 봐도 봐 거기 룹니 시기 룹시나 거기 안엄바 거기 미암도 그 예롱미 미암도 거기 메땡 방지분에 nim시다 거기 헬카드 주 거기 산업바 매일 음식 거기 하이 것도 야오는 것이 मफमसिदा कोई हेल्थ साउदो मैम जो साननबा अदुगा मसिगी मफमसिदा हेना क्याम साथीबा अनाबा कमा कमा लेगे हाबु अखोइना ngasi हेल्थ केयर जी येंग मतुंदा मदुदा थेनरपा कोई अरुबा अनाबा सिंदो अखोइना फ्री ऑफ कॉस्ट अखोइ लाइन नसु मदि अखोइ पानमा कोई तौजरी हाबु कोई म्याम तुंदो ada hojikida khoi health card ke me yaure aduga tongan ba khoi medical gi line da haitari ko karam department gumbadi yawe habin adu gum musam habi ai to ko yame 거기 사소하고만 하고 아주들 너무